ꯑꯆꯨꯝꯕ ꯈꯟꯕ ꯑꯩ ꯉꯛꯏ ꯌꯥꯝꯅ ꯈꯟꯒꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯏ ꯑꯃꯁꯨꯡ ꯑꯩꯅ ꯃꯁꯤꯒꯤꯗꯃꯛ ꯀꯌꯥꯔꯛ ꯈꯟꯈꯤ ꯑꯗꯨꯒ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯈꯟꯕ ꯍꯧꯔꯝꯃꯤ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯐꯃꯨꯡꯗ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯟꯕ ꯑꯃꯅꯤ ꯅꯪꯅ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯨꯁꯨ ꯈꯟꯕ ꯑꯃꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯈꯣꯏꯗꯤ ꯑꯆꯨꯝꯕꯗꯨ ꯈꯟꯕ ꯉꯝꯃꯤ ꯅꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯁꯤꯡꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕꯁꯤꯡꯗꯨ ꯅꯈꯣꯏꯅ ꯈꯟꯕ ꯉꯝꯃꯤ ꯑꯇꯣꯞꯄ ꯑꯆꯧꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯪꯒꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯒꯅꯤ ꯇꯨꯡꯁꯤꯜꯂꯣꯏ ꯍꯥꯏꯕꯗꯨꯁꯨ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯄꯩꯁꯥ ꯑꯗꯨ ꯇꯨꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯂꯛꯀꯅꯤ ꯃꯁꯤ ꯑꯍꯥꯟꯕꯗ ꯕꯥꯏꯕꯜꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃꯅꯤ ꯑꯅꯤꯁꯨꯕꯗ ꯅꯪꯅ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯅꯤꯡꯉꯝꯗꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯟꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯆꯨꯝꯕ ꯑꯗꯨ ꯇꯥꯛꯄꯤꯔꯛꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯒꯅꯤ ꯑꯩꯒꯤ ꯏꯄꯥꯗꯨ ꯃꯁꯥꯒꯤ ꯆꯍꯤ 43 ꯁꯨꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨ ꯉꯁꯤꯗꯒꯤ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗꯅꯤ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯈꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯩꯈꯤꯗꯦ ꯌꯥꯝꯅ ꯄꯤꯛꯄ ꯅꯨꯡꯉꯥꯏꯇꯕ ꯃꯆꯥ ꯅꯠꯇꯅ ꯆꯍꯤ 43ꯀꯤ ꯃꯇꯨꯡꯗ ꯏꯄꯥ ꯄꯣꯂꯣꯏꯕꯗ ꯃꯤ 10ꯃꯨꯛ ꯁꯨꯔꯝꯕ ꯌꯥꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇ ꯌꯦꯡꯂꯒ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯑꯃ ꯆꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯤꯅꯕ ꯃꯤ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯆꯨꯝꯕ ꯃꯔꯤ ꯁꯦꯝꯗꯕꯅꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯌꯦꯛꯅꯕꯅ ꯄꯥꯏꯁꯤꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯃꯐꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯆꯍꯤ 4 ꯑꯗꯨꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯀꯌا ꯎꯔꯝꯃꯤ ꯑꯩꯅ ꯈꯪꯉꯤ ꯃꯥꯅ ꯌꯨ ꯊꯛꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨꯒ ꯏꯃꯥꯗ ꯐꯨ ꯆꯩꯗꯨꯅ ꯇꯧꯈꯤꯕ ꯑꯗꯣ ꯍꯟꯅ ꯌꯦꯡꯕꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯇꯤꯟꯅꯕ ꯌꯥꯗꯅꯕ ꯍꯣꯠꯅꯈꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯊꯃꯣꯏꯗ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯈꯤ ꯃꯍꯥꯛ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯗꯕꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯍꯥꯛꯅ ꯆꯍꯤ 43ꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯋꯥꯔꯧꯖꯕꯗꯨ ꯑꯩ ꯀꯥꯎꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯑꯁꯤ ꯅꯈꯣꯏ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯏꯁ꯭ꯋꯔꯗ ꯃꯈꯣꯏ ꯑꯃꯠꯇꯗ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯊꯣꯛꯇꯅꯕꯁꯨ ꯉꯥꯏꯖꯔꯤ ꯃꯔꯝꯗꯤ ꯅꯈꯣꯏ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯇꯤꯚꯤꯗ ꯌꯦꯡꯂꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯇꯤꯚꯤꯗ ꯌꯦꯡꯂꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯕ ꯉꯝꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯃꯁꯛ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯣꯇꯤ ꯀꯌꯥ ꯑꯃꯗꯤ ꯑꯔꯥꯟꯕꯗ ꯂꯩꯔꯤ ꯅꯪꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯟꯅꯩ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯅ ꯀꯔꯝꯅ ꯅꯤꯡꯇꯝꯕ ꯄꯤ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯨꯕ ꯃꯇꯨꯡꯗ ꯅꯤꯡꯇꯝꯂꯦ ꯕꯣꯟꯗꯤꯗꯒꯤ ꯅꯤꯡꯇꯝꯂꯦ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛꯇꯒꯤ ꯅꯤꯡꯇꯝꯂꯦ ꯑꯗꯨꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨꯒꯤ ꯗꯥꯏꯇ꯭ꯌ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯈꯨꯗꯤꯡꯅ ꯑꯩꯈꯣꯏꯅ ꯍꯨꯜꯂꯤꯕ ꯃꯔꯨ ꯃꯔꯥꯡ
ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯄꯒꯨꯝ ꯕꯥꯏꯕꯜꯅ ꯂꯧꯁꯤꯡ ꯀꯌꯥ ꯍꯥꯏꯔꯤ, ꯀꯌꯥꯝꯅ ꯁꯤꯡꯒꯅꯤ, ꯀꯌꯥꯝꯅ ꯐꯪꯏ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪ ꯂꯩꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯁꯤ ꯕꯥꯏꯕꯜꯒꯤ ꯑꯔꯥꯏꯕ ꯂꯧꯁꯤꯡꯒꯤ ꯑꯥꯔꯊ ꯅꯠꯇꯦ꯫ ꯃꯁꯤ ꯑꯆꯨꯝꯕ ꯂꯧꯁꯤꯡꯒꯤ ꯋꯥꯍꯟꯊꯣꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯂꯧꯁꯤꯡꯁꯤꯡ ꯑꯁꯤ ꯈꯟꯊꯍꯧꯕ, ꯆꯍꯤ ꯇꯨꯝꯕ ꯆꯥꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤꯅ ꯇꯨꯡꯗ ꯄꯨꯟꯁꯤꯕꯨ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯂꯩꯔꯤꯕꯁꯤꯡ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯒꯅꯤ, ꯂꯣꯏꯅꯅ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯋꯥꯔꯦꯞ ꯂꯧꯕꯤꯒꯅꯤ ꯊꯥꯖꯩ꯫ ꯄꯨꯟꯁꯤꯗ ꯌꯦꯡꯉꯨ, ꯉꯁꯤ ꯑꯍꯤꯡ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯋꯥꯔꯦꯞ ꯑꯁꯤ ꯃꯥꯡꯂꯝꯆꯠꯇ ꯂꯥꯛꯈꯤꯕ ꯈꯔꯗꯤ ꯆꯨꯝꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯦꯡꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯧꯊꯣꯛꯍꯟꯒꯅꯤ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯒꯅꯤ꯫ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯒꯗꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯏꯁ꯭ꯋꯔꯗ ꯊꯧꯅꯤꯖꯒꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯋꯥꯔꯦꯞ ꯂꯧꯒꯅꯤ, ꯈ꯭ꯔꯤꯁꯇꯕꯨ ꯃꯈꯣꯏꯒꯤ ꯈꯟꯕꯤꯕ ꯃꯄꯨꯅꯤ ꯂꯧꯖꯒꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯄꯥꯔꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯏ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯇꯞꯊꯔꯝꯗ꯭ꯔꯕ ꯂꯩꯔꯒꯗꯤ ꯆꯞ ꯆꯥꯕ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤꯕꯁꯤ ꯈꯣꯡꯂꯩ ꯊꯨꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯕꯅ ꯈꯪꯕ ꯋꯥꯕ ꯄꯥꯎꯅꯤꯜꯈꯣꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯋꯥꯔꯦꯞ ꯂꯧꯕ ꯃꯊꯧ ꯇꯥꯏ, ꯃꯗꯨꯅ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏ ꯇꯞꯊꯕ ꯌꯥꯏ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯂꯧꯕ ꯌꯥꯕ ꯋꯥꯔꯦꯞ ꯑꯃ ꯌꯥꯎꯔꯦ, ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯗꯒꯤ ꯀꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯪꯒꯨꯝꯕ ꯈꯔꯗꯤ ꯌꯥꯝꯅ ꯐꯖꯗꯦ, ꯃꯈꯣꯏ ꯀꯃꯥꯏ ꯇꯧꯏ? ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏ, ꯅꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯑꯃꯁꯨꯡ ꯑꯩꯅ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗꯨꯅ ꯀꯌꯥꯔꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯍꯣꯡꯕꯗꯨꯅ ꯃꯄꯨꯡ ꯐꯥꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯀꯌꯥꯔꯛ ꯄꯨꯛꯅꯤꯡ ꯍꯣꯡꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅ ꯆꯞ ꯆꯥꯕ ꯑꯆꯨꯝꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤ, ꯂꯩꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯆꯨꯝꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯆꯪꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯅꯈꯣꯏꯁꯨ ꯈꯜꯂꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯋꯥꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯀꯌꯥ ꯈꯟꯊꯕ ꯇꯧꯗꯅ ꯂꯦꯟꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯁꯦꯡꯕ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯌꯥ ꯍꯣꯠꯅꯕꯗ ꯑꯣꯏꯗꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯍꯩ ꯑꯅꯤꯗꯨꯗ ꯍꯟꯊꯅ ꯌꯦꯡꯂꯒ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯊꯧꯖꯥꯜ ꯐꯪꯂꯣꯏ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯦꯡꯂꯔꯁꯨ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯥꯁ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯃꯔꯤꯔꯛ, ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯥꯁ ꯃꯔꯤ ꯑꯁꯤꯗ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯅꯪ ꯌꯥꯝꯅ ꯈꯪꯂꯒꯅꯤ꯫ ꯅꯪ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯗ ꯈꯔ ꯍꯦꯟꯅ ꯈꯟꯕ, ꯅꯪꯅ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ, ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯍꯞꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯇꯧꯍꯟꯕ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯂꯧꯖꯗꯨꯅ, ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯌꯨ, ꯑꯐꯕ ꯇꯧꯕ ꯍꯩꯅꯕ, ꯊꯧꯖꯥꯟꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯑꯣꯏꯌꯨ꯫ ꯗ꯭ꯌꯨꯇꯦꯔꯣꯅꯣꯃꯤ 19 ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯦꯝꯃꯤ, ꯂꯦꯝꯃꯤ꯫ ꯐꯔꯦ, ꯑꯩꯈꯣꯏꯅ ꯑꯐꯕ ꯈꯟꯕꯅ ꯑꯩꯈꯣꯏꯕꯨꯁꯨ ꯀꯅꯥꯅ ꯍꯥꯟꯒꯅꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡ ꯐꯍꯟꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯐꯍꯟꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯥꯡꯌꯦꯡ ꯇꯧꯕꯒ ꯃꯥꯟꯅꯩ꯫
ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯥꯎꯈꯨꯝ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯏꯁꯥꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯈꯣꯏꯗꯒꯤ ꯍꯥꯟꯅ꯫ ꯄꯨꯟꯁꯤ ꯑꯃꯗꯤ ꯁꯤꯕ ꯑꯗꯨꯒ ꯄꯥꯎꯈꯨꯝꯗꯤ ꯄꯨꯟꯁꯤ ꯈꯟꯕ ꯑꯗꯨꯒ ꯖꯤꯁꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯂꯩꯕꯤꯈꯤ꯫ ꯃꯁꯤ ꯅꯪꯒꯤ ꯄꯟꯈꯩ ꯂꯩꯇꯦ꯫ ꯑꯩꯉꯣꯟꯗ ꯄꯟꯗꯤꯠ ꯀꯌꯥꯅ ꯁꯟꯗꯣꯛꯂꯝꯂꯕꯁꯨ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯪꯉꯣꯟꯗ ꯄꯥꯎꯖꯦꯜ ꯄꯤꯔꯝꯂꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯨꯝꯂꯕ ꯑꯃꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯔꯕ ꯃꯈꯣꯏꯗꯨ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯣꯏꯕ ꯌꯥꯏ꯫ ꯆꯨꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯁ꯭ꯋꯔꯒꯤ ꯈꯣꯡꯂꯣꯏꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯊꯥꯖꯕ ꯊꯝꯃꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏ ꯋꯥꯁꯛ ꯊꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯐꯪꯂꯣꯏ, ꯃꯈꯣꯏꯒꯤ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯅꯨꯄꯤ ꯑꯃ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯌꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯅ ꯊꯜꯂꯝꯃꯤ꯫ ꯑꯣꯠꯄꯤꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯍꯤ ꯀꯌꯥ ꯏꯁ꯭ꯋꯔꯒꯤ ꯋꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯄꯦꯟꯕ ꯋꯥꯍꯩꯅ ꯍꯥꯏꯔꯝꯃꯤ, ꯏꯁ꯭ꯋꯔꯅ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯂꯣꯏꯅꯅ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯦ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯛꯀꯅꯤ, ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯦ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯔꯦ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯚꯥꯞ ꯇꯥꯖꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯣ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗ ꯃꯈꯣꯏꯅ ꯍꯥꯏꯕꯅꯤ, ꯃꯗꯨꯁꯨ ꯇꯧꯅꯅꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯈꯦꯠꯅꯔꯤꯕꯗꯤ ꯃꯈꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟꯁ 5:18 ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯋꯥꯈꯜ ꯇꯧꯔꯝꯗꯕ ꯌꯥꯏ꯫ ꯃꯤ ꯑꯃꯒꯤ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯃꯔꯝꯅ ꯑꯌꯥꯝꯕꯗꯨ ꯄꯥꯞ ꯆꯦꯟꯕ ꯃꯤ ꯑꯣꯏꯍꯟꯕꯒꯨꯝ, ꯑꯃꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯄꯥꯟꯅꯁꯨ ꯑꯌꯥꯝꯕꯗꯨ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯑꯣꯏꯍꯟꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯈꯖꯤꯛꯇꯪ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ, ꯃꯔꯝꯗꯤ ꯃꯤ ꯑꯃꯒꯤ ꯐꯠꯇꯕ ꯑꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯄꯥꯞ ꯆꯦꯜꯍꯜꯂꯤ, ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯑꯐꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯜꯂꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯁ꯭ꯋꯔꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯝ ꯁꯥꯡꯅ ꯏꯁ꯭ꯋꯔꯒꯤ ꯁꯦꯕꯥ ꯇꯧꯔꯛꯇꯨꯅ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯁꯥꯈꯤꯗꯒꯤ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯔꯕꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯇꯥꯟꯖꯥꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯒꯤ ꯑꯃꯁꯨꯡ ꯅꯪꯅ ꯃꯈꯣꯏꯕꯨ ꯆꯔꯆꯇ ꯆꯠꯅꯅꯕ ꯕꯥꯔꯇꯣꯟ ꯇꯧꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯅꯪꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯔꯝꯗꯅꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯈꯜ ꯆꯨꯝꯅ ꯈ꯭ꯔꯤꯁꯇꯕꯨ ꯁꯦꯕꯥ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯪꯍꯟꯕꯤꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯄꯨꯅ ꯐꯠꯇꯕ ꯈꯟꯕꯗꯒꯤ ꯑꯩꯒꯤ ꯏꯄꯥꯗ ꯁꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯁꯣꯛꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ, ꯑꯩꯅ ꯆꯍꯤ 30 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩ ꯌꯥꯝꯅ ꯆꯦꯠꯄ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯈꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯔꯆꯈꯛ ꯆꯠꯄ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯜꯂꯝꯗꯦ, ꯇꯥꯗꯃꯛ ꯇꯥꯁꯤꯟꯕ ꯑꯗꯨꯒ ꯇꯧꯕ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫
ꯑꯩ ꯑꯆꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯃꯤ, ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯧꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯕꯣꯔ ꯈꯔꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕ ꯑꯗꯨ꯫ ꯑꯗꯨꯕꯨ ꯂꯧꯈ꯭ꯔꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯨꯟꯈ꯭ꯔꯕ ꯃꯔꯨꯁꯤꯡꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯇꯥꯗꯕ ꯂꯩꯔꯣꯏ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯏ꯫ ꯏꯁ꯭ꯋꯔꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡꯍꯟꯒꯗꯕ ꯑꯗꯨ ꯇꯧ ꯍꯥꯏꯔꯣꯏ, ꯃꯈꯣꯏꯒꯤ ꯀꯥꯟꯅꯒꯗꯧꯕ ꯑꯗꯨ ꯇꯧꯅꯅꯕ ꯍꯥꯏ꯫ ꯍꯧꯖꯤꯛ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯈꯪꯉꯤ꯫ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯆꯥꯡꯌꯦꯡꯂꯝꯕ ꯌꯥꯏ, ꯃꯗꯨꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯧꯁꯤꯟꯕꯗ ꯌꯥꯝꯅ ꯂꯨꯕ, ꯈꯪꯗꯕ ꯌꯥꯝꯅ ꯂꯨꯕ, ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯅꯪꯅ ꯈꯜꯂꯝꯒꯅꯤ ꯃꯁꯤ ꯐꯖꯗꯕ ꯑꯃꯗꯤ ꯆꯨꯝꯗꯕꯅꯤ ꯍꯥꯏꯅ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯕꯗꯤ ꯅꯪ ꯌꯥꯏꯐꯕ ꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯎꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯐꯠꯇꯕ ꯑꯃꯗꯤ ꯇꯝꯊꯤꯕ ꯄꯨꯝꯅꯃꯛꯅ ꯊꯜꯂꯕꯗꯤ ꯃꯁꯤꯅ ꯅꯪꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯂꯩꯔꯔꯣꯏ꯫ ꯃꯁꯤ ꯊꯋꯥꯏ ꯑꯁꯦꯡꯕꯕꯨ ꯋꯥꯍꯟꯕꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯑꯋꯥꯕ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯡꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯩ ꯑꯗꯨꯅ ꯋꯥꯕꯅꯤ꯫ ꯃꯁꯤ ꯑꯔꯨꯕ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯅꯪꯅ ꯅꯪꯒꯤ ꯄ꯭ꯔꯦꯌꯔꯒꯤ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯅꯨ, ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯅꯥꯒꯨꯝꯕꯕꯨ ꯀꯣꯛꯄꯤꯗ꯭ꯔꯕꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯀꯣꯛꯄꯤꯔꯣꯏ꯫ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯉꯥꯎꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯆꯔꯆꯀꯤ ꯃꯄꯥꯟꯗ ꯅꯠꯇꯦ, ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯌꯥꯝꯕ ꯁꯥꯎꯒꯜꯂꯤ, ꯁꯥꯎꯅ ꯁꯥꯎꯅ ꯃꯈꯣꯏ ꯆꯔꯆ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯐ꯭ꯔꯤ ꯆꯣꯏꯁ ꯄꯤꯔꯝꯂꯤꯕꯅꯣ? ꯆꯨꯁ ꯔꯥꯏꯠ꯫ ꯑꯩꯅ ꯀꯃꯥꯏꯅ ꯐꯥꯎꯔꯤꯕ ꯃꯁꯤꯗ ꯑꯩ ꯍꯤꯡꯕ ꯑꯣꯏꯗꯦ, ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯍꯤꯡꯗꯦ, ꯑꯗꯨꯒ ꯅꯪꯅ ꯈꯟꯕ ꯑꯗꯨꯅꯁꯨ ꯍꯤꯡꯕ ꯅꯠꯇꯦ ꯍꯥꯏ꯫ ꯃꯗꯨ ꯑꯐꯕ ꯑꯃꯅꯤ꯫ ꯑꯩꯅ ꯈꯜꯂꯤ ꯅꯈꯣꯏ ꯈꯔꯗꯤ ꯋꯥꯔꯦꯞ ꯈꯔ ꯂꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ, ꯃꯔꯝꯗꯤ ꯃꯁꯤꯅ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ, ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯁꯣꯛꯍꯟꯗꯅ ꯑꯐꯕ ꯑꯣꯏꯅꯅꯕ꯫ ꯑꯩ ꯅꯤꯡꯉꯝꯗꯕ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯄꯥꯝꯗꯦ, ꯑꯥꯁꯥ ꯀꯥꯏꯕ, ꯄꯨꯛꯅꯤꯡ ꯍꯟꯊꯕ, ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯕ, ꯑꯩꯅ ꯑꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯒꯤ ꯊꯋꯥꯏ ꯋꯥꯕ ꯄꯨꯝꯅꯃꯛ ꯀꯃꯥꯏꯅ ꯍꯜꯂꯛꯏ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯈꯪꯗꯦ, ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯑꯗꯨ ꯍꯥꯏꯗꯅꯕ, ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯗꯅꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ? ꯑꯅꯧꯕ ꯈꯨꯗꯝ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕꯕꯨ ꯅꯪꯅ ꯋꯤꯁ ꯇꯧꯕ ꯂꯩꯈꯤꯕ꯭ꯔꯥ? ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯃꯇꯝꯗ, ꯅꯠꯇ꯭ꯔꯒꯅ ꯅꯪ ꯉꯝꯍꯟꯗꯕ, ꯅꯈꯣꯏ ꯄꯩꯁꯥ ꯂꯩꯔꯤꯉꯩꯗ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯧꯕ ꯀꯥꯔ ꯑꯗꯨꯒꯤ ꯄꯦꯃꯦꯟꯠ ꯇꯧꯅꯅꯕ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯀꯥꯔ ꯑꯗꯨꯒꯤꯗꯃꯛ ꯄꯦꯃꯦꯟꯠ ꯇꯧꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯅꯈꯣꯏ ꯇꯧꯔꯝꯗꯦ, ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯅꯁꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝꯅ ꯇꯧꯅꯅꯕ ꯏꯟꯁꯤꯟꯕ ꯂꯩꯇꯦ, ꯑꯗꯨꯅ ꯅꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯗꯦ꯫ ꯅꯪꯅ ꯄꯦꯃꯦꯟꯠ ꯇꯧꯗꯅ ꯀꯥꯔ ꯐꯪꯕ ꯌꯥꯏ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯊꯧꯒꯠꯄꯤꯗꯨꯅ ꯐꯔꯦ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯪꯅ ꯄꯤꯔꯤꯕ ꯄꯦꯃꯦꯟꯠ ꯑꯗꯨꯅ, ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨ ꯊꯝꯖꯟꯕ ꯍꯧꯔꯦ, ꯃꯔꯝꯗꯤ ꯅꯪ ꯑꯇꯣꯞꯄ ꯀꯥꯔ ꯑꯃꯃꯨꯛ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯅꯪꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯉꯝꯕ ꯌꯥꯕꯗꯨ ꯕꯟꯆ ꯑꯣꯏꯅꯁꯨ ꯊꯥꯕ ꯉꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯇꯧꯗꯦ ꯍꯥꯏꯅ ꯅꯈꯣꯏꯕꯨ ꯅꯣꯔꯣꯛꯇ ꯊꯥꯒꯗ꯭ꯔꯥ? ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯦ꯫ ꯀꯥꯔ ꯄꯦꯃꯦꯟꯠꯀꯤꯗꯃꯛ $600 ꯅꯠꯇ꯭ꯔꯒ $700 ꯁꯥꯒꯠꯄ ꯆꯍꯤ 5-6 ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯨꯝꯅ ꯄꯥꯝꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯥꯁꯥ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫
ꯍꯧꯖꯤꯛ ꯅꯈꯣꯏ ꯊꯧꯖꯥꯟꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯃꯤꯅ ꯌꯦꯡꯉꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯅꯪꯅ ꯈꯪꯉꯤ, ꯅꯈꯣꯏꯅ ꯄꯥꯝꯂꯕꯗꯤ ꯅꯈꯣꯏ ꯑꯁꯥ ꯀꯥꯏꯅ ꯍꯤꯡꯒꯅꯤ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯕ ꯑꯗꯨꯅꯤ ꯑꯃꯁꯨꯡ ꯑꯁꯥ ꯀꯥꯏꯕ ꯂꯩꯔꯣꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ, ꯐꯔꯦ, ꯑꯩꯅ ꯑꯁꯥ ꯀꯥꯏꯔꯤꯕ ꯑꯁꯤ ꯃꯗꯨꯒꯤ ꯆꯍꯤꯁꯤꯡꯗ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯅꯈꯣꯏꯗ, ꯃꯁꯤ ꯆꯠꯄ ꯀꯥꯟꯗ ꯊꯨꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯗꯨꯃꯛ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯂꯤꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯅꯈꯣꯏ ꯗꯦꯕ ꯎꯅꯕꯗ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯆꯍꯤ 70 ꯁꯨꯕꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯆꯤꯟ ꯊꯤꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯑꯃꯨꯛ ꯅꯍꯥ ꯃꯥꯜꯂꯤ꯫ ꯉꯥꯛꯄꯤꯒꯅꯤ, ꯉꯥꯛꯄꯤꯒꯅꯤ, ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯔꯝꯃꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯃꯤꯁꯤꯡꯗ ꯀꯃꯥꯏꯅꯅꯣ ꯅꯍꯥꯛꯀꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 50ꯒꯤꯗꯃꯛ ꯁꯥꯖꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯕ ꯅꯪ ꯈꯪꯏ꯫ ꯑꯩꯅ ꯈꯜꯂꯤ ꯃꯤ ꯑꯗꯨꯅ ꯑꯩꯁꯨ ꯇꯧꯒꯅꯤ ꯍꯥꯏꯅ꯫ ꯐꯔꯦ, ꯅꯪꯅ ꯇꯨꯡꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯇꯧꯗꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯆꯥꯔꯣꯏ ꯍꯥꯏꯅ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝ ꯊꯦꯡꯂ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯄꯨꯛꯇ ꯆꯥꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪ ꯋꯥꯕ ꯑꯣꯏꯔꯅꯤ꯫ ꯑꯩꯅ ꯈꯜꯂꯤ ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯃꯇꯝ ꯌꯥꯝꯅ ꯀꯥꯏꯊꯣꯛꯏ, ꯑꯗꯨꯕꯨ ꯍꯧꯖꯤck ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯒ ꯑꯩꯒ ꯑꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯟꯗꯣꯛꯂꯤꯕ ꯋꯥꯄꯥꯎ ꯑꯃꯗꯤ ꯉꯥꯡꯖꯔꯤꯕ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯅꯈꯣꯏꯗ ꯌꯥꯝꯅ ꯂꯨꯕ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ꯫ ꯅꯪꯅ ꯈꯟꯈꯤꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯥꯡ ꯇꯥꯛꯍꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯖꯤꯟꯁꯤ ꯃꯇꯨꯡꯗ ꯇꯧꯗꯅꯕ꯫ ꯅꯈꯣꯏꯅ ꯈꯪꯏ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯤ ꯄꯨꯝꯅꯃꯛꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯜ 90ꯃꯨꯛꯇ ꯃꯁꯤ ꯎꯒꯅꯤ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯎꯕ ꯑꯁꯤ ꯅꯈꯣꯏ ꯑꯉꯛꯄ ꯑꯃꯅꯤ꯫ ꯑꯑꯣꯟꯕ ꯑꯃꯗꯤ ꯑꯍꯣꯡꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕ ꯑꯗꯨ ꯅꯈꯣꯏꯗ ꯈꯪꯍꯜꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯈꯜꯂꯨ, ꯃꯔꯝꯗꯤ ꯅꯪꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯅꯅꯕ꯫ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯏꯁ꯭ꯋꯔꯗ ꯂꯩꯕ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯏꯁ꯭ꯋꯔꯅ ꯈꯪꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯈꯣꯏꯅ ꯂꯧꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯁꯤꯡꯗ ꯁꯣꯛꯍꯜꯂꯤ, ꯃꯔꯝꯗꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯩꯒꯤ ꯏꯄꯨꯅ ꯂꯧꯕ ꯋꯥꯔꯦꯞ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯁꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯂꯧꯕ ꯋꯥꯔꯦꯞ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯣꯛꯍꯜꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯕ ꯍꯧꯔꯒꯅꯤ, ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯣꯏꯅꯅꯕ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯇꯨꯡꯗ ꯌꯥꯏꯐꯕ ꯑꯣꯏꯔꯛꯅꯕ ꯁꯟꯗꯦ ꯁ꯭ꯀꯨꯜ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯆꯍꯤ 8, 9, 10, 10 ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯁꯦꯝꯕꯤꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯍꯤ 50 ꯁꯨꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯂꯧꯕ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯁꯨ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯁꯨ ꯑꯐꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯇꯤꯚꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯧꯔꯒ ꯑꯃꯗꯤ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯕꯗꯤ ꯃꯁꯤꯃꯁꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯨ ꯑꯐꯕ ꯁꯔꯨꯛ ꯐꯪꯒꯅꯤ꯫ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯆꯪꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫
ꯐꯔꯦ, ꯏꯁ꯭ꯋꯔꯒꯤ ꯂꯧꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯉꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗꯒꯤ ꯈꯪꯍꯜꯂꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯂꯧꯁꯤꯡ ꯊꯤꯌꯨ, ꯄ꯭ꯔꯣꯚꯥꯕ 9:11, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯂꯧꯁꯤꯡꯅ ꯁꯅꯥ ꯑꯃꯗꯤ ꯂꯨꯄꯥꯗꯒꯤ ꯃꯃꯜ ꯍꯦꯜꯂꯤ ꯑꯗꯨꯒ ꯃꯗꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯒꯗꯕ ꯋꯥꯔꯦꯞ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯄ ꯉꯝꯂꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯅꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chingchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.